आकाशवाणी इम्फाल नोलिनी देवी न पाउ पाजरी अहानबदा मरुइबा पाउ मणिपुर विधानसभा मिखलगिदमक ngasi कांग्रेस लुचिंगबा राहुल गांधी इम्फाल दा भोट खोंगदौरी केंद्र की मंत्री नितिन गडकरी न उखरुलमती मोरे दा भोट खोंगनी बीजेपी की मकोक थोंगबा लुचिंगबा अमसुंग प्रधानमंत्री नरेंद्र मोदी सु हयेंग मणिपुर दा भोट खोंगबा लाकदौरी उत्तर प्रदेश दा ngarang विधानसभा मिखल की अहुमसुबा तंकक दा सादा हुंपुमाटोय दशमिक अनि की सांग दा भोट थादनखी पंजाब तन सादा हुंपुतरा दशमिक अनि की सांग दा भोट थादनखी अमसुंग प्रधानमंत्री नरेंद्र मोदी न ngasi एजुकेशन अमसुंग स्किल सेक्टर की वेबिनार अमगी प्लीनरी मिफम दा वांगांगनी लेबाग असिदो ओमिक्रॉन वेरिएंट लाकपदगी कोविड-19 के अनोबा केस हेंगलकलिबा असि येंगलगा अखोय पुनमकना चेक्सिनमिनसी सही 15 दगी 19 फावबगी मनुंगदा लेबा अंगांगसिंग यावना वैक्सीन कापा यारबा मियोयसिंगना अथुबा मतमदा वैक्सीन की डोज सुना कापथोकपियु अमसुंग अतोपा मियोयसिंगबसु वैक्सीन कापदा मतेंग पांगपियु लाइचर असिदगी ngakthoknaba फेस मास्क सुपियु फुट तरुकी सोशल डिस्टेंसिंग थंबियु माइमिट सेंगना ताथोकपियु खुदसा सेंगना हंबियु कोविड-19 का मरी लेनबा इपाउसिंगिदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241168 अमसुंग 180034538818 ता फोन तौबियु हौजिक मपुंगोइबा पाउ मणिपुर अहानब तंक की मिखल पांथोकदबा मतम चयोल अमरोम दा ngasilakpaga loinana tongan tongan pa राजनीति दल संगी स्टार कैंपेनर सिंग अमसुंग मकोक थोंगपा लुचिंगबा सिंग राज्य असिदा संगसिलक्तुना अकनबा मवंगदा भोट खोमनरी अनिसुबा तंक की भोट खोमबगी थबकसु यामना कनखले कांग्रेस लुचिंगबा राहुल गांधी माकी दल की मिरप सिंगी दमक भोट खोमनबगी दमक ngasi नोमगी खोंगचट्टा हौजिक ngayaki mamangda इम्फाल दा थुंगररे महांगना हौजिक इम्फाल की पैलेस कंपाउंड लेबा हप्ता कांगजेबुंगदा मियाम की मीटिंग अमदा वांगांगनी तुंगदा श्री गांधी ने इम्फाल थादोक्तंगै की ममांगदा कांग्रेस भवन दा चत्तुना मणिपुर प्रदेश कांग्रेस कमिटी की थौपुबसिंग उनगनी केंद्र की मंत्री नितिन गडकरी सु बीजेपी मिरक की दमक भोट खोमनबा ngasi इम्फाल दा थुंगलगनी महांगना उखरुल डिस्ट्रिक्ट हेडक्वार्टर्स की अलुंगतांग दा लेबा मिशन ग्राउंड दा मियाम की मीटिंग अमदा वांगांगनी मधुकी तुंगदा तेंगनोपल जिला की मोरे पब्लिक ग्राउंड दा मियाम की मीटिंग अमदसु वांगांगनी बीजेपी की मकोक थोंगबा लुचिंगबा अमसुंग प्रधानमंत्री नरेंद्र मोदी सु हयेंग इम्फाल दा लाक्तुना भोट खोंगबदौरी महांगना इम्फाल ईस्ट की लुवांग संगबम दा लेबा लुवांग पोकपा क्रिकेट ग्राउंड दा पांगथोकपा मियाम की मीटिंग अमदा वांगांगनी कांग्रेस लुचिंगबा श्री राहुल गांधी अमसुंग प्रधानमंत्री नरेंद्र मोदी ना मियाम की मीटिंग यागद्रिबा मफमसिंग असिगी किलोमीटर 5 की अकोइबदा मखोइना मफमसिंगदुदा लेथिंगाइदा ड्रोन सिजिनाबा थिंगले तोंगान तोंगान पे दोल सिंगी लुचिंगबा सिंगसु मागी मागी मिरेक्विदमक राज्य की मफम कयादा कन्ना भोट खोमनरी लाकलिपा मणिपुर विधानसभा की मिखल शांति ओइना अमसुंग चुमना पांगथोकपा ngamnaba मणिपुर पुलिस ना अकनबा चेक्सिल थौरांग लौखटली ngarang Imphal East District Police, Imphal East Commando, Special Commando Khabaisoi, Thawbal Commando amasung Imphal West Commando amadi Central Armed Police Force ki apunba kangbu amana Yambem area ko sinduna thi humbagi thabak jathaki maduda Andhra Vidhan Sabha Kendra da mikhalgi mangoinana hingsa thoki ba duda chenabani haina chingnaba mi 18 phagatki makhoi gi mathakta ain ki thabak lokhatnaba thabak hore मणिपुर सरकार की लैंग्वेज प्लानिंग एंड इम्प्लीमेंटेशन न सिंधुनंग असि मालेम की इमालोल नुमित पांगथोकली लमफेलपाट की ACERT की कैंपस ता लेबा मल्टीपर्पज हॉल दा पांगथोकपा थौरम अमदा मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर प्रोफेसर पी गुनिंद्रो सिंह लैंग्वेज प्लानिंग एंड इम्प्लीमेंटेशन डिपार्टमेंट की डायरेक्टर TH चित्रा देवी अमसुंग लैंग्वेज एक्टिविस्ट अमदी वेटरन जर्नलिस्ट लेहौक थबम शरद चंद्र सरुक यारी कुमची सही की नुमित पालन असिगी थिमदी मखल मखागी लोल तमनबा टेक्नोलॉजी सिजिनबा मसिदा सिंगनारकपा अमसुंग कुदोंचाबा सिंग हाइबसिनी थौरम दुदा रिसोर्स पर्सन अहुमना चे पुथोकनी साइडिंग अमसुंग वारी मचा पाबसु थौरम अदुगी थोइदोकपा सक्तम ओइदे
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯉꯔꯥꯡ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ 68.0 ꯁꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯗ ꯚꯣꯇꯔ ꯀꯣꯇꯤ 2,03,000 ꯂꯣꯝꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯅꯔꯛꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯖꯤꯂꯥ 13ꯀꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 59ꯗ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯔꯦꯞ 9,900ꯅ ꯂꯝꯕꯥ ꯊꯦꯡꯅꯔꯤ꯫ ꯁꯤꯠ 113 ꯂꯩꯕ ꯄꯟꯖꯥꯕ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯃꯔꯛꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯄꯨꯟꯅ 70.2ꯒꯤ ꯆꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯆꯥꯡꯗꯤ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡꯗ ꯈꯪꯒꯅꯤ꯫ ꯁꯍꯔꯒꯤ ꯂꯝꯁꯤꯡꯗꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗꯅ ꯆꯥꯡ ꯍꯦꯟꯅ ꯋꯥꯡꯅ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯏꯪ 2018ꯀꯤ ꯄꯟꯖꯥꯕ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤ ꯆꯥꯡ ꯆꯥꯗ 63.3 ꯌꯧꯈꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯅꯨꯄꯤ ꯃꯤꯔꯦꯞ 39 ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ 2 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯔꯦꯞ 1,300 ꯂꯝꯕꯥ ꯊꯦꯡꯅꯔꯤ꯫ ꯄꯟꯖꯥꯕꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯑꯌꯥꯝꯕ ꯁꯤꯠꯇ ꯀꯣꯡꯒ꯭ꯔꯦꯁ, ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ, ꯁꯤꯔꯣꯃꯅꯤ ꯑꯀꯥꯂꯤ ꯗꯣꯜ, BSP ꯆꯨꯡꯁꯤꯟꯅꯕ ꯀꯥꯡꯕꯨ, BJP PLC, ꯁꯤꯔꯣꯃꯅꯤ ꯑꯀꯥꯂꯤ ꯗꯣꯜ ꯁꯟꯖꯨꯛꯇ ꯆꯨꯡꯁꯤꯟꯅꯕ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯂꯧꯃꯤ ꯂꯨꯞ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯁꯪꯖꯤꯛꯇ ꯁꯃꯥꯖ ꯃꯣꯔꯆꯥ SSMꯅ ꯂꯝꯕꯥ ꯊꯦꯡꯅꯔꯤ꯫ ꯃꯥꯔꯆ 10ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯁꯦꯛꯇꯔꯒꯤ ꯋꯦꯕꯤꯅꯥꯔ ꯑꯃꯒꯤ ꯄ꯭ꯂꯤꯅꯔꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯕꯖꯦꯠ 2022ꯗ ꯂꯥꯎꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯋꯦꯕꯤꯅꯥꯔ ꯑꯁꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯥꯂय, ꯁ꯭ꯀꯤꯜ ꯗꯦꯚꯂꯞꯃꯦꯟꯠ ꯃꯟꯇ꯭ꯔꯥꯂय ꯑꯃꯁꯨꯡ ꯑꯇꯩ ꯃꯟꯇ꯭ꯔꯥꯂꯌꯁꯤꯡꯅ ꯈꯨꯠꯁꯝꯅꯅ ꯁꯤꯟꯕꯅꯤ꯫ ꯋꯦꯕꯤꯅꯥꯔ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅꯕ ꯗꯤꯖꯤꯇꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯤꯖꯔꯦꯜ ꯇꯤꯆꯔ ꯋꯥꯟ ꯀ꯭ꯂꯥꯁ ꯋꯥꯟ ꯆꯦꯅꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁꯒ ꯁ꯭ꯀꯤꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯤ ꯆꯦꯠꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯎꯔꯤ꯫ ꯁꯖꯤꯛ ꯂꯩꯕꯒꯤ ꯋꯥꯊꯣꯛꯀꯤ 5ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯀꯦꯁꯇ ꯉꯁꯤ ꯔꯥꯟꯆꯤꯗ ꯂꯩꯕ CBIꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯑꯃꯅ RJD ꯂꯨꯆꯤꯡꯕ ꯂꯥꯂꯨ ꯄ꯭ꯔꯁꯥꯗꯇ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯂꯥꯂꯨꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯕꯤꯍꯥꯔ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯂꯥꯂꯨ ꯄ꯭ꯔꯁꯥꯗꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯉꯩꯗ ꯓꯥꯔꯈꯟꯗꯒꯤ ꯗꯣꯔꯥꯟꯗꯥ ꯇ꯭ꯔꯦꯖꯔꯤꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 138 ꯍꯦꯟꯅ ꯑꯥꯏꯟ ꯀꯥꯏꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯅꯤ꯫ ꯂꯥꯂꯨ ꯄ꯭ꯔꯁꯥꯗ ꯑꯁꯤ ꯁꯖꯤꯛ ꯂꯩꯕꯒꯤ ꯋꯥꯊꯣꯛꯀꯤ ꯑꯇꯣꯞꯄ ꯀꯦꯁ 4ꯗ ꯍꯥꯟꯅꯅ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯁꯖꯤꯛ ꯂꯩꯕꯒꯤ ꯋꯥꯊꯣꯛꯀꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯔꯥꯏ ꯄꯤꯅꯕ ꯑꯣꯟꯂꯥꯏꯟ ꯍꯤꯌꯔꯤꯡ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯟꯆꯤꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ RJD ꯂꯨꯆꯤꯡꯕ ꯂꯥꯂꯨ ꯄ꯭ꯔꯁꯥꯗꯀꯤꯗꯃꯛ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗꯒꯤ ꯍꯤꯌꯔꯤꯡ ꯍꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯂꯦꯞꯇꯣꯞ ꯑꯃ ꯑꯃꯁꯨꯡ ꯑꯣꯄꯔꯦꯇꯔ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ꯫ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖꯌꯁꯪꯀꯔꯅ ꯉꯔꯥꯡ ꯄꯦꯔꯤꯁꯇ ꯐ꯭ꯔꯥꯟꯁꯀꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯅꯤꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯌꯥꯅꯈꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯅ ꯕ꯭ꯂꯨ ꯏꯀꯣꯅꯣꯃꯤ ꯑꯃꯗꯤ ꯑꯣꯁꯤꯟ ꯒꯕꯔꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ-ꯐ꯭ꯔꯥꯟꯁ ꯔꯣꯗ ꯃꯦꯞ ꯑꯃ ꯌꯥꯅꯈꯤ꯫ ꯔꯣꯗ ꯃꯦꯞ ꯑꯁꯤꯅ ꯕ꯭ꯂꯨ ꯏꯀꯣꯅꯣꯃꯤꯒꯤ ꯂꯝꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯦꯟꯒꯠꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯗꯣꯛꯇꯔ ꯖꯌꯁꯪꯀꯔꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤꯒ ꯂꯝꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯈꯟꯅꯅ ꯚꯥꯔꯠꯀ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯃꯁꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯐ꯭ꯔꯥꯟꯁꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯊꯔꯤꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯛꯁꯤꯟ ꯗꯣꯁ ꯀꯣꯇꯤ 135,39,59 ꯍꯦꯟꯅ ꯀꯥꯞꯂꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ, ꯐꯦꯁ ꯃꯥꯛꯁ ꯎꯞꯄ, ꯐꯨꯠ 3 ꯂꯥꯞꯅꯅ ꯂꯩꯕ, ꯈꯨꯠ-ꯁꯥ ꯑꯃꯗꯤ ꯃꯥꯏ-ꯃꯤꯠ ꯇꯔꯨ-ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯏꯝꯐꯥꯜꯗ ꯚꯣꯠ ꯈꯣꯝꯒꯗꯧꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯅꯤꯇꯤꯟ ꯒꯥꯗꯀꯔꯤꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯃꯣꯔꯦꯗ ꯚꯣꯠ ꯈꯣꯝꯒꯅꯤ꯫ BJPꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯀꯗꯧꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯉꯔꯥꯡ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ 68.0 ꯒꯤ ꯆꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯄꯟꯖꯥꯕꯇꯅ 63.2 ꯒꯤ ꯆꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯁꯦꯛꯇꯔꯒꯤ ꯋꯦꯕꯤꯅꯥꯔ ꯑꯃꯒꯤ ꯄ꯭ꯂꯤꯅꯔꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫